Hello guys, welcome back to my channel. Ma'am, puna mai ke channel ta ram okchari ngasi se ban oi bani na aise gari pudi khara thawe ba ko. Ado ta sen ha ta aise kano tawre khanau sam nungai tre. Kano taw ai se ngarang pung nunga le ha ya re da ko. Ado aise ngarang se yam su kap pe tung sam nungai te. Ado ai ta sen ha ta gari khang bang mak tabagi level haibadi mi amagi limit hendor e bata singna ko hauji ta seng na hele tugi aisi nungai mandabagi adugi video do semge na si video se semjarak pane ado mayam puna mak nungai su nungai tro video se yengbiyo aigi side ki aigi opinion khara haijabane aigi kaino oin haidar adugi video oidoine adone ado mayam ado video se hauda Ma'am ado kaino ne yam nungai tri se ta seng na hai tar gadi ai na hangai hoi la ni chin na mayam ma si mari mata lan jang gi bada si pe yawe khoi moyam mak ta so khoi gi da dai ngon yam lu na taw ja ba khoi da ma su lai gi de mamang da ko mai no bi wari sana sana na dum no mai na ka pa ko de mai taw da na lai gi da ba dum yawe ado amarom da adudo ai gi wakhan si da hai tar gadi adu tu oge ba tu oge de lan hai si di moi rong yu siram gani moi hai ai maming paning de seng na hai da ko akhoi gi chin sina akhoi chin sina moi gi maming se bo paning de moi gi jati gi maming se ta seng ai paning de ba paning dri se kari gi no ha matam da pan ba da bo da akhoi chu sin ba gi kaino ma po e ba adu moi maming se bo paning de ba adu na du mai na ai pallaroi gi moi dum hai re ge ko adu moi gi chu si de akhoi gi chinau mayam ju si de lan ba pham da changna da nan khot na taw na ba de lan hai di lan ni phare lan da changna ba du di si ba du di ai gi side ki oina lan da changna ba da angam ngam da hai ba du di adum siri adum mayam ju dum khangbi ram gani ko ado si de moi bu se thoi da ba gi na cha de ko ai ni haijari si de moi bu se thoi da ba kai imta na cha de ai ni haijari ba ai opinion si de akhoi ju mangai akhoi mayam ma koi mari mata du ni haiji si ni khotli ba ni ado moi gi ju si de akhoi gi ju si de ko adudi to khroba amarom da si ba pot di hoi thammo ba adu ai nungai tri je ta seng na ai matam du dai Bangalore da lai ri ba ko Bangalore da lai ri ai na matam dam nungai tri je kamai to ke ha matam da angang ani akhoi gi linthoi ngam bi ga de gi ama angang ama ga tor moi nu pa ma sa ma ga mi gi tuition cha ba da thola a kan da du mai na ha ta na khot na taw ba se ai gi amarom da ai gi ne yam nungai gi da bo oi re ba oi ri se angang sing du khulai au jaba su na te school bag ko college tuition jat bagi bag tu mayam jara ga subject khara pu ga khola ga du mai na chachari ba pot ne ba phare adu moi hato pi gre adu de gi hatok ta na khot na loi gre mayam ma ko adu nau nau na mo kari mata si yang ne mama ba baba hai ba thok sa dri ba mama pa baba hai ba thok sa da angang du mo ni utup na thoma ga hali ba moi gi thamoi do moi se akhoi ni si dai se moi ji mi ni na hai gi dra ba akhoi ga sum lai mi na gi dra ba moi si bo lan je pari moi na hai ba da bi du pi thok pa ni khang de adigi lan je loi chen da ren khala se ba makha da ba da moi ga khoi ga lai mi na ya do ri bra ba si da bu ngam ga dra ba ase ai mayam da ai comment box mem hai bi da mo ba moi ga matam sa nu hu si lai mi na ba ya ge dra ba ai gi pamung bi ren su hai ja ge boat matam adu du matam dadi hayang chong thorakani ama ma torakani nacha na naw maya mamu sing na sa dagi na su dagi punamak si da kan sida dum uyung dong na lepi du sharu pudi pham dot amrom de pham tha do tha ge thadok pi ro dum ta seng na ha ba thadok pi ro kana kana ro oining ba mi na marai dum oijarani seng na ha ba da kaim ta kana de makung maru pan bagi kana ba hai ba dum ma lai tre kaim ta lai tre ko adu mayam sum da khale yem biu ne angang ma cha ka ri te su khangja da ba mama ba ba bo hai ba thok ja ji ba angang du moi utum da thoma ha le ko nupi ma cha du su ha le marom da moi na khulai pai da ai hai ja moi na khulai pai da ga lan ma pham da khulai ma sen tau no da ka na da si bani ha boi ta ra ga di phare ba adu su na te ba angang sing do moi na phajin bi re moi gi mi di ta seng na hai ta ga ni moi adu thadoro ada thadoro tau ba da akhoi gi gadha ni ma thadoro pa da moi gi mi tare ni pa la maru ba ngam thadok kare du thadok ki ba mi du na moi na bom top sem ma go mayam ma tau re ko
ꯑꯗꯨꯏ ꯃꯊꯛꯇꯨꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯅ ꯐꯕꯒꯤ ꯆꯥꯡꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡ ꯇꯥꯔꯒꯗꯤ ꯃꯣꯏꯅ ꯌꯦꯡ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯩꯇꯩ ꯃꯆꯥꯅ ꯅꯣꯏꯒꯤ ꯂꯥꯛꯄꯗꯗꯤ ꯑꯩꯈꯣꯏꯗꯤ ꯅꯣꯏꯗ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯔꯒ ꯊꯥꯗꯣꯛꯈ꯭ꯔꯤꯑꯕ ꯃꯤꯅꯨꯡꯁꯤ ꯑꯃꯒ ꯂꯣꯏꯅꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯆꯥꯎꯒꯦꯁꯦ ꯅꯣꯏꯁꯨ ꯌꯦꯡꯉꯣ ꯃꯩꯇꯩꯒꯤ ꯊꯃꯣꯏꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯎꯒꯦ ꯍꯥꯏꯕꯁꯦ ꯅꯣꯏ ꯈꯪꯉꯣꯕ ꯆꯥꯛ ꯄꯤꯖꯔꯒ ꯊꯥꯗꯣꯛꯈꯤꯑꯕ ꯑꯃꯔꯣꯝꯗ ꯆꯥꯛ ꯄꯤꯖꯔꯒ ꯊꯥꯗꯣꯛꯈꯤꯕ ꯃꯤꯗꯨꯅ ꯑꯣꯟꯈꯠꯂꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯂꯥꯟ ꯇꯥꯔꯛꯏꯅꯦꯕ ꯐꯔꯦꯕ ꯂꯥꯟꯅꯁꯤꯗꯤ ꯂꯥꯟꯅꯤ ꯐꯔꯦꯕ ꯑꯗꯨꯗꯩꯗꯨꯗ ꯑꯩꯅ ꯍꯥꯏꯗꯤ ꯅꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯝꯇꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯃꯆꯥꯗꯨꯗ ꯅꯣꯏꯅ ꯑꯗꯨꯗꯩꯗꯨ ꯎꯠꯊꯨꯞ ꯊꯣꯡꯕ ꯉꯝꯃꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯍꯥꯠꯄ ꯉꯝꯃꯤꯕ ꯍꯧꯖꯤꯛꯁꯦ ꯍꯥꯠꯄꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏ ꯑꯍꯨꯝ ꯍꯥꯠꯇꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏ ꯈꯪꯅꯔꯝꯃꯅꯤꯀꯣ ꯑꯍꯨꯝ ꯍꯥꯠꯄ ꯂꯣꯏꯈ꯭ꯔꯦ ꯑꯇꯣꯞꯄꯁꯨ ꯂꯣꯏꯅ ꯍꯥꯠꯂꯛꯈꯤꯅꯦ ꯑꯩ ꯈꯪꯉꯤ ꯀꯩꯗꯧꯅꯨꯁꯨ ꯃꯣꯏ ꯊꯥꯗꯣꯔꯛꯇꯅꯒ ꯇꯧꯒꯗꯧ ꯅꯠꯇꯦ ꯑꯩꯈꯣꯏ ꯅꯍꯥꯟꯒꯩ ꯊꯥꯗꯣꯔꯛꯀꯗ꯭ꯔꯥ ꯑꯉꯥꯡ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯣꯏ ꯀꯩꯁꯨ ꯍꯥꯠꯂꯣꯏꯗ ꯍꯥꯏꯅ ꯁꯦꯟꯁ ꯑꯃꯗ ꯂꯩꯅꯔꯝꯒꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕ ꯂꯤꯃꯤꯠꯇꯨ ꯃꯣꯏ ꯋꯥꯡꯃꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯕ ꯍꯥꯠꯈ꯭ꯔꯦꯕ ꯃꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣꯕ ꯍꯌꯦꯡ ꯍꯧꯖꯤꯛꯁꯦ ꯑꯩ ꯁꯤꯅꯤ ꯈꯪꯗ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯉꯁꯤ ꯚꯤꯗꯤꯑꯣ ꯉꯥꯡꯖꯔꯝꯃꯤꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯝꯃꯤꯕ ꯑꯩꯁꯦ ꯍꯌꯦꯡ ꯁꯤꯅꯤ ꯍꯣꯔꯦꯟ ꯁꯤꯅꯤ ꯍꯥꯏꯕ ꯑꯝꯇ ꯈꯪꯗ꯭ꯔꯦꯕ ꯑꯩꯒꯤ ꯚ꯭ꯌꯨꯔꯁ ꯍꯧꯖꯤꯛ ꯑꯣꯏꯕꯤꯔꯤꯕ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯐꯦꯃꯤꯂꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯩꯔꯤꯕꯁꯤꯡ ꯑꯩꯒꯤ ꯐꯦꯟ ꯃꯌꯥꯝꯁꯤꯡꯁꯦ ꯉꯁꯤ ꯁꯤꯅꯤ ꯍꯌꯦꯡ ꯁꯤꯅꯤ ꯍꯥꯏꯕ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯒꯦ ꯑꯗꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯕ ꯅꯣꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯦꯚꯦꯜꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯁꯤꯕ ꯆꯪꯕ ꯇꯧꯔꯒꯅꯦ ꯄꯨꯂꯞ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯊꯕꯛ ꯇꯠꯄꯅ ꯇꯠꯄ ꯖꯦꯜ ꯂꯩꯒꯦꯔꯥ ꯂꯩꯔꯣ ꯑꯩ ꯇꯁꯦꯡꯅ ꯍꯥꯏ ꯑꯩꯗꯤ ꯍꯧꯖꯤꯛꯁꯦ ꯋꯥꯈꯜ ꯌꯥꯝ ꯖꯥꯠ ꯌꯥꯝ ꯊꯤꯅ ꯈꯪꯒꯠꯂꯛꯑꯦꯕꯀꯣ ꯍꯣꯏ ꯑꯥꯔꯇꯤꯁ ꯑꯣꯏꯔꯨꯕꯅꯤꯅ ꯇꯁꯦꯡꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯗꯨ ꯇꯧꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯁꯨꯝ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯗꯨꯗꯨ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯌꯦ ꯅꯣꯏ ꯂꯥꯟ ꯆꯠꯄꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯒꯦ ꯈꯣꯠꯀꯦ ꯑꯗꯨꯗꯨ ꯍꯥꯏꯕ ꯃꯇꯝꯗ ꯀꯩꯅꯣ ꯆꯦꯊꯣꯏ ꯅꯪ ꯀꯩꯗꯧꯕ ꯌꯥꯎꯗꯣꯏꯅꯣ ꯅꯪꯒꯤꯗꯃꯛꯇ ꯅꯅꯥꯎ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯅꯪꯗꯤ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯒꯤ ꯃꯤꯡꯆꯠ ꯄꯨꯖꯔꯤ ꯂꯩꯀꯥꯏ ꯅꯪꯒꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯃꯣꯏꯅ ꯑꯗꯨ ꯅꯨꯡꯁꯤꯕꯩ ꯍꯥꯏꯕꯤꯕ ꯋꯥꯅꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯃꯤꯡꯆꯠ ꯅꯨꯡꯆꯠ ꯀꯔꯤ ꯀꯔꯥ ꯑꯩ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦꯕ ꯑꯥꯔꯇꯤꯁ ꯑꯣꯏꯕꯩ ꯃꯤꯡꯆꯠꯁꯨ ꯄꯥꯝꯖꯗ꯭ꯔꯦ ꯀꯔꯤꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦꯕ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩ ꯍꯧꯖꯤꯛ ꯀꯔꯤꯝ ꯄꯥꯝꯖꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯣꯔꯤ ꯃꯌꯥꯝ ꯀꯞꯄꯣꯏꯒꯦ ꯑꯩ ꯊꯧꯅꯥ ꯂꯩꯒꯗꯕꯅꯦ ꯀꯞꯄꯣꯏꯒꯦ ꯑꯩꯀꯣ ꯑꯗꯣ ꯑꯁ ꯑꯗꯨꯅꯤ ꯃꯌꯥꯝ ꯀꯣ ꯍꯔꯥꯎꯕꯤꯕ ꯌꯥꯗ꯭ꯔꯦ ꯑꯉꯥꯡꯗꯨꯒꯤ ꯈꯜꯂꯒꯅꯦ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯁꯥꯟꯅꯖꯗꯅ ꯃꯃꯥꯡꯒꯤ ꯇꯝꯄꯥꯛꯇ ꯁꯥꯟꯅꯖꯗꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯑꯃ ꯇꯧꯖꯒꯗꯕ ꯑꯉꯥꯡꯗꯨꯁꯨ ꯍꯥꯠꯇꯣꯛꯑꯦꯀꯣ ꯃꯣꯏꯅ ꯉꯝꯕꯒꯤ ꯆꯥꯡꯁꯦ ꯑꯗꯣ ꯑꯩꯁꯦ ꯀꯞꯄꯣꯏꯒꯦꯅꯗꯤ ꯈꯜꯂꯒ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯅꯦ ꯑꯩꯁꯦ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯑꯗꯨꯅꯤꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯒꯤ ꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯁꯦꯝꯖꯔꯛꯄꯅꯦꯕꯀꯣ ꯀꯩꯒꯤꯅꯣꯗ ꯑꯩ ꯍꯥꯏꯁꯤꯅꯦ ꯄꯨꯝꯅꯃꯛ ꯃꯤ ꯄꯨꯝꯅꯃꯛꯁꯤꯗꯤ ꯂꯤꯃꯤꯠ ꯍꯦꯜꯂꯦꯕ ꯑꯗꯨꯒ ꯁꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩ ꯃꯔꯛꯁꯤꯗ ꯀꯩꯅꯣꯝꯇꯒ ꯍꯥꯏꯖꯒꯦꯕꯀꯣ ꯍꯧꯖꯤꯛꯁꯤ ꯑꯃꯨꯛ ꯆꯦ ꯃꯌꯥꯒꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯧꯖꯤꯛ ꯕꯂꯥꯒꯤ ꯑꯃꯨꯛ ꯇꯧꯔꯛꯑꯦꯀꯣ ꯆꯦ ꯃꯌꯥꯁꯨ ꯃꯉꯥꯏꯔꯣ ꯕꯂꯥꯁꯨ ꯃꯉꯥꯏꯔꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯍꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯁꯣꯏꯗꯅ ꯉꯥꯡꯒꯅꯨꯕ ꯌꯥꯄꯣꯟꯇꯦ ꯍꯣꯏ ꯏꯒꯣ ꯂꯩꯌꯦꯅ ꯍꯥꯏꯕꯁꯨ ꯌꯥꯎꯔꯦ ꯏꯒꯣꯕꯨꯗꯤ ꯍꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯏꯒꯣ ꯂꯣꯏ ꯂꯩꯅꯔꯝꯒꯅꯤ ꯑꯗꯨ ꯏꯒꯣꯒꯤ ꯋꯥꯡꯃꯗ ꯊꯣꯛꯂꯛꯄ ꯍꯥꯏꯗꯣ ꯍꯣꯏ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯀꯩꯁꯨ ꯊꯥꯒꯠꯅꯤꯡꯉꯥꯏꯀꯩꯁꯨ ꯑꯩ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯂꯩꯇꯦꯕ ꯑꯗꯣ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯩꯒꯤ ꯁꯥꯏꯠꯇ ꯑꯣꯏꯅ ꯍꯥꯏꯖꯕꯗꯤ ꯄꯨꯝꯅꯃꯛꯁꯦ ꯍꯌꯦꯡ ꯃꯌꯥꯝꯅꯦ ꯑꯗꯨ ꯍꯥꯏꯅꯤꯡꯉꯁꯨ ꯑꯗꯥ ꯍꯥꯏꯅꯤꯡꯉꯁꯨ ꯀꯣꯛꯇ ꯊꯝꯖꯤꯟꯕꯤꯔꯒ ꯀꯣꯟꯅ ꯊꯝꯖꯤꯟꯕꯤꯔꯀꯥꯟꯗ ꯀꯣꯟꯅ ꯑꯣꯏꯅ ꯃꯣꯏ ꯑꯩꯅ ꯍꯥꯏꯁꯦ ꯇ꯭ꯔꯣꯜ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯋꯥꯔꯛꯄꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯃꯣꯏꯅ ꯑꯗꯨ ꯍꯥꯏꯔꯝꯕ ꯑꯗꯥ ꯍꯥꯏꯔꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯀꯣꯟꯅ ꯂꯥꯟꯁꯤꯒꯤ ꯃꯇꯨꯡꯗ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯃꯥꯅꯦ ꯆꯨꯝꯃꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯑꯃ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯃ ꯈꯪꯅꯔꯤ ꯑꯗꯣ ꯕꯂꯥꯒꯤꯁꯨ ꯑꯁꯣꯏꯕꯁꯦ ꯉꯔꯥꯡ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯗꯣꯔꯛꯇꯅ ꯑꯗꯨꯗꯨ ꯃꯌꯥꯝ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯕꯂꯥꯒꯤꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯥꯁꯨ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯒꯤ ꯁꯦꯟꯁꯇ ꯍꯥꯏꯔꯝꯕ ꯌꯥꯏ ꯁꯛꯆꯨ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯨ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟ ꯃꯥꯒꯤ
ꯀꯩꯅꯣ ꯍꯥꯏꯖꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯥꯔꯇꯤꯁ ꯑꯣꯏꯔꯨꯕꯗꯨꯅ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯅ XYZ ꯑꯃꯅ ꯍꯥꯏꯔꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯁꯣꯝꯅꯁꯨ ꯏꯔꯥꯡꯁꯨ ꯀꯜꯂꯣꯏ ꯑꯗꯨꯒ ꯕꯂꯥꯅ ꯍꯥꯏꯔꯨꯕꯅꯤ ꯃꯤꯑꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯃꯣꯏ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕꯗꯤ ꯑꯗꯨꯝ ꯍꯦꯛꯇ ꯀꯩꯅꯣꯝ ꯑꯣꯏꯅ ꯆꯠꯂꯦ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯍꯣꯏ ꯃꯤꯅ ꯁꯤꯕ ꯍꯥꯏꯁꯦ ꯆꯤꯟꯗ ꯁꯤꯕꯅꯤꯅꯕꯨꯗꯤ ꯍꯥꯏꯅꯩꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯖꯅꯤꯡꯉꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗ ꯑꯇꯩ ꯅꯠꯇꯦꯗ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯇꯣꯛꯄꯤꯔꯁꯦꯕ ꯃꯌꯥꯝ ꯀꯣ ꯂꯣꯏꯅ ꯇꯣꯛꯄꯤꯔꯁꯤ ꯀꯣꯟꯅ ꯂꯣꯏꯅ ꯈꯟꯅꯕ ꯌꯥꯕ ꯋꯥ ꯉꯥꯛꯇꯅꯤ ꯅꯪꯅ ꯑꯗꯨ ꯍꯥꯏꯈꯤꯕ ꯑꯗꯥ ꯍꯥꯏꯈꯤꯕ ꯍꯥꯏꯁꯦ ꯂꯣꯏꯅ ꯈꯟꯅꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯑꯩꯈꯣꯏꯅ ꯑꯗꯨ ꯑꯗꯥ ꯑꯅ ꯇꯧꯅꯔꯤꯉꯩꯗ ꯁꯣꯝꯗꯤ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯇꯨꯝꯗꯣꯔꯦꯕ ꯑꯩꯈꯣꯏ ꯃꯆꯦꯟ ꯁꯣꯝꯁꯤꯗ ꯐꯣꯟ ꯁꯨꯃꯥꯏꯅ ꯐꯣꯟꯗ ꯂꯣꯡꯉꯒ ꯃꯦꯠꯂꯒ ꯚꯤꯗꯤꯑꯣ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯔꯒꯅꯦꯕ ꯊꯥꯒꯠꯂꯛꯏ ꯃꯌꯥꯝꯗꯣ ꯄꯨꯔꯥ ꯐꯨꯜ ꯚꯤꯗꯤꯑꯣ ꯌꯦꯡꯅꯕ ꯑꯝꯇ ꯅꯠꯇꯦꯕ ꯚꯤꯗꯤꯑꯣ ꯌꯦꯡꯅꯕ ꯃꯤꯅ ꯐꯃꯨꯡꯗ ꯂꯣꯡꯉꯒ ꯚꯤꯗꯤꯑꯣ ꯌꯦꯡ ꯂꯩꯕ ꯃꯤꯅ ꯑꯣꯏꯗꯣꯏꯅꯦꯕ ꯂꯥꯟ ꯆꯪꯉꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯥꯟꯒꯤꯗꯃꯛꯇ ꯀꯣꯛ ꯊꯥꯗꯔꯤꯕ ꯃꯤꯁꯤꯡꯅꯗꯤ ꯀꯩꯗꯧꯅꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯃꯠꯇ ꯎꯔꯣꯏꯕ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯎꯔꯤꯕ ꯄꯣꯠꯁꯦ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯐꯃꯨꯡꯗ ꯂꯣꯡꯉꯒ ꯒꯦꯝ ꯁꯥꯟꯅ ꯂꯩꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕ ꯍꯥꯛ ꯂꯩꯅꯤ ꯈꯪꯗꯦ ꯁꯤꯒꯨꯝꯕꯁꯤꯅ ꯎꯔꯒ ꯏꯁꯀ꯭ꯔꯤꯟ ꯁꯣꯠꯁꯦ ꯂꯧꯔꯒ ꯑꯃꯨꯛ ꯊꯥꯗꯣꯔꯛꯏꯅꯦꯕ ꯏꯁꯀ꯭ꯔꯤꯟ ꯚꯤꯗꯤꯑꯣꯁꯨ ꯑꯃꯨꯛ ꯂꯧꯔꯒ ꯊꯥꯗꯣꯔꯛꯑꯦꯕ ꯐꯔꯦ ꯊꯥꯗꯣꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯥꯗꯣꯛꯑꯣ ꯑꯗꯨꯕꯨ ꯃꯥꯡꯖꯕꯁꯦ ꯀꯅꯥꯗ ꯃꯥꯡꯖꯩ ꯑꯩꯈꯣꯏꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯕꯂꯥ ꯏꯆꯤन ꯏꯅꯥꯎꯁꯦ ꯃꯌꯥ ꯏꯆꯤन ꯏꯅꯥꯎ ꯃꯣꯏ ꯑꯩꯈꯣꯏ इचिन इनाउ ꯉꯥꯛꯇꯅꯤ ꯑꯃꯔꯣꯝꯗ ꯑꯗꯨꯕꯨ ꯃꯤꯒꯤ ꯖꯥꯇꯤ ꯑꯇꯣꯞꯄꯅ ꯅꯣꯛꯅꯈꯤꯗꯧꯕ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯂꯥꯟꯒꯤ ꯃꯣꯏꯁꯦ ꯇꯧ ꯂꯩꯔꯦ ꯃꯣꯏ ꯃꯁꯦꯟꯁꯨ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯃꯣꯏꯁꯨ ꯁꯦꯟꯁꯁꯨ ꯑꯗꯨꯝ ꯈꯟꯗꯣꯏꯅꯦꯕ ꯑꯗꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯇꯣꯛꯊꯣꯛꯑꯒ ꯂꯥꯟꯁꯤꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯕꯂꯥꯒꯤ ꯑꯗꯨ ꯅꯩꯅꯔꯤꯉꯩ ꯃꯔꯛꯁꯤꯗ ꯁꯣꯝꯗ ꯑꯃꯨꯛ ꯑꯩ ꯍꯥꯏꯁꯤꯅꯤ ꯏꯆꯥ ꯑꯉꯥꯡ ꯀꯔꯤ ꯀꯔꯥ ꯑꯃ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯜꯂꯛꯑꯦ ꯁꯤꯗ ꯑꯣꯏꯅ ꯀꯩꯗꯧꯁꯤꯒꯤ ꯑꯅꯧꯕ ꯄꯣꯠ ꯄꯨꯊꯣꯛꯀꯗꯧꯅꯤ ꯑꯅꯧꯕ ꯀꯣꯛ ꯄꯨꯊꯣꯛꯀꯗꯧꯅꯤ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯇꯥꯏ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯃꯅꯤꯄꯨꯔꯁꯤꯗ ꯇꯧꯔꯤꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯤ ꯃꯌꯥꯝ ꯃꯤ ꯑꯃ ꯁꯤꯔꯦ ꯑꯩꯈꯣꯏ ꯉꯔꯥꯡ ꯁꯤꯔꯦ ꯍꯧꯖꯤꯛ ꯕꯟ ꯇꯧꯁꯤꯜꯂꯦ ꯀꯣ ꯑꯃ ꯁꯤꯔꯦ ꯕꯟ ꯇꯧꯔꯦ ꯑꯃ ꯁꯤꯔꯦ ꯕꯟ ꯇꯧꯔꯦ ꯑꯋꯥꯕ ꯀꯅꯥ ꯄꯤꯅꯩ ꯑꯩꯈꯣꯏ ꯃꯁꯦꯜ ꯂꯣꯏ ꯄꯤꯅ ꯂꯩꯔꯦ ꯑꯃꯅ ꯑꯃ ꯂꯣꯏꯅꯃꯛ ꯑꯋꯥꯕ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯄꯤ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯒꯤ ꯗꯗꯥ ꯑꯃ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯗꯥꯏ ꯕꯣꯇꯣꯝꯕꯤꯀꯣ ꯑꯩꯈꯣꯏꯗꯒ ꯂꯦꯛꯇꯅ ꯆꯥꯗꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯝꯃꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯇꯥꯕꯗꯨꯒꯤ ꯑꯇꯣꯞꯄꯗ ꯑꯗꯨ ꯊꯥꯕ ꯑꯗꯥ ꯊꯥꯕ ꯍꯥꯏꯅ ꯇꯧꯔꯦ ꯑꯁꯤꯁꯨ ꯑꯩ ꯃꯈꯥ ꯇꯥꯅ ꯉꯥꯡꯖꯔꯣꯏ ꯁꯤꯁꯨ ꯂꯣꯏꯅꯃꯛ ꯑꯁꯤꯒꯤ ꯃꯅꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯈꯪꯉꯝꯒꯅꯤ ꯀꯅꯥꯅ ꯊꯥꯔꯤꯅꯣ ꯀꯩꯗꯧꯔꯤꯅꯣ ꯀꯩꯗꯧꯕꯩ ꯊꯥꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠꯇꯣ ꯃꯌꯥꯝꯁꯨ ꯂꯣꯏ ꯈꯪꯉꯝꯒꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤꯗꯤ ꯑꯩ ꯀꯥ ꯍꯦꯟꯅ ꯁꯤꯒꯨꯝꯕꯗꯤ ꯅꯩꯅꯔꯔꯣꯏ ꯅꯩꯅꯅꯤꯡꯉꯥꯏꯁꯨ ꯊꯣꯛꯇꯦ ꯁꯤ ꯄꯨꯝꯅꯃꯛ ꯃꯤꯅ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯒꯤꯁꯨ ꯃꯊꯧ ꯇꯥꯗꯦꯕ ꯑꯗꯨꯅꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯕꯂꯥꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯆꯦ ꯃꯌꯥꯒꯤ ꯍꯣꯏ ꯇꯧꯕ ꯌꯥꯕ ꯇꯧꯈ꯭ꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯃꯣꯏꯁꯨ ꯃꯁꯥꯅ ꯂꯥꯜꯂꯤ ꯈꯣꯠꯂꯤꯅꯁꯨ ꯁꯦꯡꯗꯣꯔꯛꯇ꯭ꯔꯦꯀꯣ ꯑꯗꯨ ꯃꯌꯥꯝ ꯁꯤꯗꯤ ꯃꯤꯒꯤ ꯀꯩꯅꯣꯅꯦꯕ ꯃꯣꯏꯅ ꯁꯦꯡꯗꯣꯛꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯑꯗꯨꯗ ꯍꯥꯏꯔꯨ ꯌꯥꯄꯣꯟꯇꯦ ꯃꯥ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯗꯣ ꯌꯦꯡꯅꯤꯡꯕ ꯃꯤꯅ ꯌꯦꯡꯖꯔꯁꯅꯨ ꯌꯦꯡꯅꯤꯡꯗꯕ ꯃꯤꯅ ꯇꯣꯛꯆꯔꯁꯅꯨ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟꯗꯨ ꯃꯥꯏ ꯇꯧꯖꯔꯅꯦꯕ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯕꯂꯥ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯅꯪꯒꯤ ꯃꯇꯝ ꯌꯧꯔꯛꯑꯦ ꯕꯂꯥ ꯍꯥꯏꯔꯒ ꯑꯃꯨꯛ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯊꯥꯒꯠꯅꯕ ꯍꯧꯅꯔꯦ ꯕꯂꯥꯒꯤꯁꯨ ꯍꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯤ ꯏꯒꯣꯒꯤ ꯑꯗꯨꯒꯤꯗꯣ ꯑꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯗꯨꯅ ꯏꯒꯣ ꯍꯥꯏꯁꯦ ꯂꯣꯏꯅꯃꯛ ꯂꯩꯅꯔꯤ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯍꯣꯏ ꯐꯔꯦ ꯁꯣꯏꯔꯦ ꯃꯥꯗꯣ ꯉꯥꯡꯊꯣꯔꯛꯑꯦ ꯑꯗꯨ ꯆꯥꯕ ꯊꯛꯄ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯑꯩꯒꯤ ꯁꯥꯏꯠꯀꯤ ꯑꯣꯏꯅ ꯐꯅ ꯌꯦꯡꯊꯣꯛꯑꯗꯤ ꯂꯣꯏꯅ ꯐꯕ ꯉꯥꯛꯇꯅꯦꯕ ꯃꯥꯅ ꯍꯥꯏꯖꯔꯤꯕ ꯄꯣꯠꯇꯣ ꯑꯃꯔꯣꯝꯗꯗꯤ ꯍꯣꯏ ꯌꯥꯝ ꯂꯥꯜꯂꯤꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯐꯅ ꯈꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯂꯣꯏꯅꯃꯛ ꯐꯅ ꯈꯟꯕ ꯉꯥꯛꯇꯅꯦꯕ ꯀꯩꯒꯤꯅꯣꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯦꯕ ꯄꯣꯛꯃꯤꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯅ ꯉꯥꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯉꯥꯛꯄꯤꯈꯤꯅꯦꯕ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕꯅꯤꯅ ꯑꯇꯣꯞꯄ ꯑꯩꯅ ꯉꯥꯡꯉꯛꯄ ꯀꯧꯔꯕꯅꯤꯅ ꯁꯤꯗꯩꯁꯨ ꯑꯃꯨꯛ ꯑꯇꯣꯞꯄ ꯑꯥꯔꯇꯤꯁ ꯑꯣꯏꯔꯨꯕꯅꯤ ꯉꯥꯡꯉꯛꯄ ꯑꯣꯏꯔꯕꯅꯤꯅ ꯑꯃꯨꯛ ꯃꯨꯟꯅ ꯇꯥꯁꯤꯟꯅꯔꯒ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯒ ꯑꯃꯨꯛ ꯊꯥꯗꯣꯛꯅꯔꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯅꯔꯒ ꯑꯗꯨꯝ ꯂꯩꯔꯁꯦ ꯍꯥꯏꯔꯛꯑꯕ ꯑꯁꯣꯏ ꯑꯉꯥꯝ ꯊꯤꯅꯗꯅ ꯁ꯭ꯋꯥꯏꯁꯤꯗ ꯃꯌꯥꯝꯒꯤ ꯁꯛꯃꯥꯏ ꯑꯣꯏꯔꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯍꯨꯟꯅꯗꯅ ꯌꯣꯟꯅꯗꯅ ꯑꯗꯨꯝ ꯂꯩꯔꯁꯦ ꯍꯥꯏꯔꯛꯑꯕ ꯑꯩꯈꯣꯏꯁꯦ ꯁꯤꯅꯦꯕ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅꯅꯦ ꯃꯤꯅ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯃꯛꯄꯩꯁꯨ ꯑꯃ ꯅꯝꯃꯛꯄꯩꯁꯨ ꯈꯔ ꯇ꯭ꯔꯣꯜ ꯇꯧ ꯑꯗꯒꯤ ꯈꯔ ꯑꯗꯨ ꯑꯗꯥ ꯉꯥꯡꯉꯒ ꯑꯗꯨꯝ ꯇꯧ ꯂꯩꯔꯁꯤꯔꯥ ꯁꯤꯗ ꯑꯗꯨꯝ ꯅꯩꯅꯔꯁꯤꯔꯥꯅ ꯁꯤꯒꯨꯝꯕ ꯋꯥꯁꯤꯡꯁꯨ ꯍꯪꯖꯅꯤꯡꯉꯦꯕ ꯃꯌꯥꯝꯗ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯄꯨꯝꯅꯃꯛꯁꯦ ꯇꯣꯛꯊꯣꯛꯑꯁꯦ ꯁꯤꯅꯤꯗ ꯄꯨꯝꯅꯃꯛ ꯇꯣꯛꯊꯣꯛꯑꯕ matungda ꯇꯧꯔꯤꯕ ꯄꯣꯠꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯟꯊꯔꯒ ꯇꯁꯦꯡꯅ ꯍꯥꯏꯒꯦ ꯑꯩ ꯏꯅꯥꯎꯄꯤꯁꯤꯡ ꯇ꯭ꯔꯥꯟꯁ ꯃꯌꯥꯝꯅꯗꯤ ꯈꯟꯕꯤꯔꯝꯒꯅꯤ ꯅꯣꯏ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯊꯣꯛꯄꯗ ꯅꯣꯏ ꯑꯝꯇ ꯌꯥꯎꯗꯦ ꯈꯣꯠꯇꯦ ꯇ꯭ꯔꯥꯟꯁ ꯀꯥꯡꯕꯨ ꯌꯥꯎꯗꯦꯅ ꯑꯗꯣ ꯃꯌꯥꯝ ꯈꯪꯗꯕ ꯃꯤꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯇꯥ ꯉꯁꯤ ꯈꯪꯕꯤꯔꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯝ ꯌꯥꯎꯔꯤꯌꯦ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯒꯤ ꯅꯝꯕꯣꯜ ꯑꯩꯈꯣꯏ ꯇꯤꯗꯤꯝ ꯂꯥꯏꯟ ꯑꯗꯒꯤ ꯇꯤꯗꯤꯝ ꯂꯥꯏꯟ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯖꯒꯥꯗꯒꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯃ ꯇ꯭ꯔꯦꯟ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯃꯛꯇꯗꯣ ꯑꯩꯅ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯊꯥꯈꯤꯕ ꯑꯩꯒꯤ ꯏꯅꯥꯎꯄꯤ ꯂꯣꯂꯤꯌꯥ ꯕꯥꯔꯗꯦ ꯑꯩꯅ ꯕ꯭ꯂꯣꯛ ꯅꯝꯈꯤꯕ ꯁꯤꯒꯤ ꯃꯃꯥꯡꯗ ꯅꯝꯒꯕ ꯚꯤꯗꯤꯑꯣꯗ ꯅꯝꯕ ꯑꯉꯥꯡꯗꯣ ꯃꯥꯁꯨ ꯌꯥꯎꯗꯅ ꯈꯣꯠꯇꯅ ꯂꯥꯟ ꯆꯠꯇꯅ ट्रेनिंग ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯔꯥꯝ ꯀꯥꯡꯕꯨ ꯄꯨꯟꯗꯅ ꯈꯣꯠꯇꯅ ꯃꯣꯏꯁꯦ ꯇꯧꯖꯕꯅꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯃꯥ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯃꯥ ꯊꯣꯛꯇꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯀꯥꯟꯗ ꯃꯥꯅ ꯊꯣꯛꯏꯅꯤ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯂꯦ ꯏꯅꯥꯎꯗꯨꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯦꯛꯇ ꯀꯥꯏꯗꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯣ ꯂꯥꯟ ꯆꯠꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯇꯦꯛꯇ ꯀꯥꯏꯗꯕ ꯉꯥꯛꯇ ꯑꯣꯏꯕꯤꯌꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯋꯤꯁ ꯄꯤꯖꯔꯤꯑꯕꯀꯣ ꯑꯗꯣ
ꯈꯪꯗꯦ ꯋꯥꯁꯦ ꯃꯌꯥꯝꯗꯤ ꯉꯥꯡꯅꯤꯡꯉꯤ ꯍꯧꯖꯤꯛꯁꯤ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝ ꯂꯨꯔꯦ ꯃꯅꯤꯄꯨꯔꯁꯦꯀꯣ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝ ꯂꯨꯔꯦ ꯑꯃꯅ ꯉꯥꯡꯕꯗ ꯑꯃꯅ ꯇꯥꯟꯅꯕ꯭ꯔꯥ ꯍꯥꯏꯁꯨ ꯇꯥꯟꯅꯗ꯭ꯔꯦ ꯑꯗꯨ ꯃꯥꯏ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯐꯣꯟ ꯑꯃ ꯄꯥꯏꯅꯔꯕꯅꯤꯅ ꯑꯩꯅ ꯑꯗꯨ ꯉꯥꯡꯅꯤꯡꯉꯦꯅ ꯊꯣꯛ ꯊꯥꯒꯠꯂꯛꯀꯅꯤ ꯑꯩꯅ ꯑꯗꯥꯄ ꯉꯥꯡꯅꯤꯡꯉꯦꯅ ꯊꯣꯛ ꯊꯥꯒꯠꯂꯛꯀꯅꯤ ꯑꯄꯥꯝꯕ ꯉꯥꯛꯇ ꯂꯣꯏ ꯉꯥꯡꯅ ꯂꯩꯔꯦꯕ ꯉꯥꯡꯅꯔꯤꯕ ꯄꯣꯠꯇꯨꯅ ꯑꯐꯕ ꯄꯣꯠꯇ ꯑꯣꯏꯅ ꯉꯥꯡꯅꯕꯤꯔꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯂꯣꯏꯅꯃꯛ ꯐꯅ ꯈꯟꯅꯕ ꯌꯥꯕ ꯉꯥꯛꯇꯅꯦꯕ ꯕꯂꯥꯒꯤꯁꯨ ꯍꯣꯏ ꯆꯥꯕ ꯐꯪꯖꯗꯕ ꯃꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯃꯔꯣꯝꯗ ꯍꯣꯏ ꯃꯥꯁꯨ ꯋꯥꯍꯩꯗꯣ ꯁꯣꯏꯕꯒꯤꯅꯤ ꯆꯥꯕ ꯐꯪꯖꯗꯕ ꯃꯤꯗꯤ ꯆꯥꯛꯀ ꯏꯟꯁꯥꯡꯒꯤ ꯋꯥꯈꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯆꯥꯛꯀ ꯏꯟꯁꯥꯡꯒꯗꯣ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯄꯤꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯄꯤꯔ ꯐꯪꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯐꯪ ꯂꯩꯔꯕꯅꯤꯅ ꯀꯩꯁꯨ ꯋꯥꯈꯟꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯜꯂꯨꯗꯦ ꯑꯃꯔꯣꯝꯗꯀꯣ ꯋꯥꯈꯟꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯜꯂꯨꯗꯦ ꯑꯗꯨꯅ ꯆꯥꯕ ꯊꯛꯄ ꯐꯪꯖꯗꯕ ꯃꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯆꯥꯕ ꯊꯛꯄ ꯑꯗꯨꯗ ꯈꯛꯇ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯅꯤꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯃꯥꯅ ꯃꯅꯨꯡꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯁꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯐꯅ ꯈꯟꯗꯣꯛꯑꯒ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯁꯤ ꯀꯩꯗꯧꯔꯨꯅꯤ ꯃꯥ ꯇ꯭ꯔꯣꯜ ꯇꯧꯔꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯇ꯭ꯔꯣꯜ ꯇꯧꯔꯦ ꯃꯤ ꯐꯥꯎꯈ꯭ꯔꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯣꯏ ꯏꯃꯥꯏ ꯑꯣꯏꯔꯤꯕꯗꯨꯅ ꯋꯥ ꯉꯥꯡꯕ ꯍꯣꯏ ꯍꯩꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯑꯣꯏꯔꯒ ꯃꯌꯥꯝ ꯆꯩꯅꯤꯡꯕꯁꯨ ꯃꯌꯥꯝ ꯑꯃ ꯆꯩꯈ꯭ꯔꯦꯀꯣ ꯐꯔꯦ ꯆꯩꯈꯤꯕꯗꯣ ꯆꯩꯖꯔꯁꯅꯨ ꯌꯥꯔꯦ ꯆꯩꯒꯗꯧꯅꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯉꯥꯡ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯅꯣꯏ ꯑꯩꯈꯣꯏꯅ ꯋꯥꯔꯛꯅꯒꯗꯧꯅꯤ ꯑꯗꯨꯕꯨ ꯁꯨꯝ ꯍꯟꯖꯤꯟ ꯇ꯭ꯔꯣꯜ ꯇꯧꯕ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯊꯕꯛꯇꯨꯃ ꯌꯥꯔꯒꯗꯤ ꯄ꯭ꯂꯤꯁ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯇꯣꯛꯄꯤꯔꯁꯦꯀꯣ ꯍꯧꯖꯤꯛꯁꯦ ꯂꯥꯟꯗ ꯐꯣꯀꯁ ꯇꯧꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝ ꯁꯥꯡꯉꯅꯤꯀꯣ ꯂꯥꯟꯗ ꯐꯣꯀꯁ ꯇꯧꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯌꯨꯇꯨꯕ ꯐꯦꯃꯤꯂꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯌꯦꯡꯕꯤꯔꯤꯕ ꯇꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤ ꯅꯣꯏ ꯉꯁꯤ ꯍꯌꯦꯡ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯑꯩ ꯍꯧꯖꯤꯛ ꯈꯪꯗ꯭ꯔꯦ ꯀꯣ ꯉꯁꯤ ꯍꯌꯦꯡꯒꯤ ꯄꯣꯠ ꯑꯃ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯊꯃꯣꯏꯗ ꯑꯝꯇ ꯆꯤꯡꯁꯤꯜꯂ ꯌꯦꯡꯉꯨꯅꯤ ꯃꯃꯥ ꯍꯣꯏ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯈꯩꯗꯨꯅ ꯑꯉꯥꯡ ꯃꯆꯥꯗꯨꯕꯨ ꯀꯔꯤꯅꯣꯕ ꯑꯣꯏꯔꯝꯗꯣꯏꯁꯨ ꯑꯩ ꯐꯣꯇꯣ ꯍꯥꯞꯆꯔꯛꯀꯦ ꯇꯁꯦꯡꯅ ꯉꯁꯥꯏ ꯐꯣꯇꯣ ꯍꯥꯞꯆꯔꯛꯀꯦꯕꯀꯣ ꯑꯩꯁꯦ ꯑꯗꯨꯅꯦ ꯃꯌꯥꯝ ꯄ꯭ꯂꯤꯁ ꯂꯣꯏꯁꯤꯜꯂꯒꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯑꯩ ꯌꯥꯝ ꯁꯥꯡꯅꯁꯨ ꯉꯥꯡꯕꯨꯗꯤ ꯉꯥꯡꯉꯦ ꯑꯗꯣ ꯊꯃꯣꯏꯁꯦ ꯉꯝꯃꯛꯇ꯭ꯔꯦꯕ ꯇꯁꯦꯡꯅ ꯍꯥꯏꯒꯦ ꯉꯝꯃꯛꯇ꯭ꯔꯦꯕꯀꯣ ꯉꯝꯃꯛꯇꯕꯗꯒꯤꯅꯤ ꯑꯩꯅ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯈꯟꯖꯔꯛꯏꯁꯦꯀꯣ ꯑꯗꯣ ꯕꯂꯥꯒꯤꯁꯨ ꯍꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯑꯃ ꯇꯧꯔꯝꯒꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯐꯕꯔꯣꯝꯗ ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯨ ꯈꯣꯠꯀꯅꯨ ꯅꯣꯏꯗꯤ ꯁꯛꯌꯦꯟ ꯃꯤꯡꯁꯦꯟ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯐꯠꯇꯦꯀꯣꯅ ꯐꯅ ꯏꯆꯥ ꯏꯅꯥꯎ ꯅꯨꯡꯁꯤꯅ ꯇꯥꯛꯄꯤꯕ ꯑꯗꯨꯃꯥꯏꯅ ꯈꯪꯗꯕ ꯄꯣꯠꯇꯨꯗꯤ ꯇꯥꯛꯄꯤꯕ ꯇꯥꯕꯅꯤ ꯍꯥꯏꯕꯤꯕ ꯇꯥꯕꯅꯤꯀꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯁꯤ ꯁꯣꯏꯔꯦ ꯑꯗꯨꯅ ꯅꯪ ꯁꯦꯡꯗꯣꯔꯛꯎ ꯃꯃꯥ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯗꯤ ꯀꯣꯛ ꯑꯃꯗ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯩꯅꯁꯨ ꯉꯥꯡꯕ ꯁꯣꯏꯕꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯖꯈ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯦꯞꯆꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝ ꯕꯂꯥ ꯍꯣꯏꯅ ꯂꯦꯞꯆꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯖꯒꯥꯁꯦ ꯅꯣꯏꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯗꯧ ꯅꯠꯇꯦ ꯅꯣꯏꯅ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯁꯧꯒꯠꯄꯤꯔꯤꯁꯦ ꯀꯅꯥꯝꯇ ꯅꯠꯇꯦ ꯑꯩꯒꯤ ꯇ꯭ꯔꯥꯟꯁ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯇ꯭ꯔꯥꯟꯁꯃꯦꯟ ꯇ꯭ꯔꯥꯟꯁꯋꯨꯃꯦꯟ ꯑꯗꯒꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯂꯩꯔꯤꯕ ꯑꯗꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯃꯥ ꯏꯆꯦ ꯏꯆꯟ ꯄꯨꯝꯅꯃꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ ꯑꯩꯒꯤ ꯚ꯭ꯌꯨꯔꯁ ꯑꯣꯏꯕꯤꯔꯤꯕ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯁꯤꯒꯤ ꯃꯐꯝꯁꯤ ꯌꯧꯍꯟꯕꯤꯕꯅꯦꯕ ꯑꯗꯨꯅ ꯀꯩꯗꯧꯅꯣ ꯅꯣꯏꯗꯤ ꯃꯤꯔꯥꯏꯔꯣꯏ ꯑꯩꯅꯀꯣ ꯅꯣꯏꯅ ꯌꯧꯍꯟꯕꯤꯕꯅꯦ ꯑꯩꯒꯤ ꯍꯣꯠꯅꯖꯃꯟꯅ ꯌꯧꯕꯒ ꯁꯨꯡꯅ ꯅꯠꯇꯦ ꯑꯩ ꯑꯗꯨꯝ ꯆꯥꯎꯊꯣꯛꯅ ꯍꯥꯏꯁꯦ ꯑꯩꯒꯤ ꯍꯣꯠꯅꯖꯃꯟꯅ ꯌꯧꯕ ꯅꯠꯇꯦ ꯑꯩꯗꯤ ꯍꯣꯠꯁꯨ ꯍꯣꯠꯅꯗꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯍꯣꯠꯁꯨ ꯍꯣꯠꯅꯖꯗꯦ ꯁꯦꯡꯅꯀꯣ ꯅꯣꯏꯅ ꯅꯨꯡꯁꯤꯕꯤꯕ ꯑꯩꯅ ꯀꯩꯅꯣꯝ ꯇꯧꯔꯁꯨ ꯑꯩꯅ ꯑꯁꯣꯏꯕ ꯑꯃ ꯇꯧꯔꯁꯨ ꯑꯩꯅ ꯀꯩꯅꯣꯝ ꯑꯃ ꯇꯧꯔꯁꯨ ꯉꯥꯛꯄꯤꯕ ꯅꯨꯡꯁꯤꯕꯤꯕꯗꯨꯅꯕꯨ ꯑꯩ ꯉꯁꯤꯕꯨ ꯑꯩꯒꯤꯁꯨ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯂꯦꯞꯄ ꯉꯝꯖꯔꯤꯅꯦꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯣꯏ ꯄꯨꯝꯅꯃꯛ ꯑꯣꯏꯍꯟꯕꯅꯦꯕ ꯑꯩ ꯁꯤꯗꯤ ꯑꯗꯨꯝ ꯆꯥꯎꯅ ꯑꯗꯨꯝ ꯍꯥꯏꯒꯦꯕꯀꯣ ꯅꯣꯏꯃꯛꯅꯅꯦ ꯅꯣꯏꯅ ꯌꯥꯗ꯭ꯔꯒꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯅꯠꯇ꯭ꯔꯥ ꯐꯦꯃꯤꯂꯤ ꯂꯩꯔꯤꯕ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯐꯦꯃꯤꯂꯤ ꯂꯩꯔꯤꯕ ꯐꯦꯟ ꯃꯌꯥꯝ ꯅꯣꯏ ꯃꯌꯥꯝꯅ ꯌꯥꯕꯤꯗ꯭ꯔꯒꯗꯤ ꯑꯩꯅ ꯉꯁꯤ ꯂꯦꯞꯄꯤꯕ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯂꯦꯞꯄꯁꯨ ꯐꯪꯉꯣꯏ ꯑꯗꯨꯏ ꯃꯊꯛꯇꯨꯗ ꯑꯗꯨꯝ ꯑꯩꯗꯣ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯪꯈꯤꯅꯤ ꯌꯦꯡꯕꯤꯗꯗꯅ ꯃꯅꯨꯡ ꯑꯗꯨꯝ ꯆꯪꯈ꯭ꯔꯗꯧꯕꯅꯤ ꯑꯗꯨꯕꯨ ꯅꯣꯏꯅꯅꯦꯕ ꯉꯁꯤꯐꯥꯎ ꯑꯩ ꯄꯨꯈꯠꯄꯤꯔꯛꯏꯕ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯋꯥ ꯉꯥꯡꯕ ꯉꯝꯖꯔꯤꯕ ꯑꯩꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤꯁꯦ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯅꯣꯏꯒꯤ ꯅꯄꯥꯟꯗꯒꯤꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯁꯤꯗꯩꯁꯤ ꯚ꯭ꯌꯨꯔꯁ ꯌꯦꯡꯕꯁꯤꯡꯁꯦ ꯑꯩꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯅꯤꯡꯉꯥꯏ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯆꯦꯛꯁꯤꯟꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯅꯁꯨ ꯃꯌꯥꯝ ꯑꯩꯒꯤ ꯏꯁꯣꯔ ꯃꯐꯝꯗ ꯈꯨꯔꯨꯝꯖꯒꯦ ꯅꯣꯏꯒꯤꯗꯃꯛꯇꯀꯣ ꯑꯗꯨꯅꯦ ꯑꯗꯣ ꯋꯥꯔꯤꯁꯦ ꯑꯗꯨꯅꯦ ꯂꯣꯏꯁꯤꯜꯂꯁꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯣ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯁꯤꯅꯦ ꯑꯩ ꯊꯃꯣꯏꯁꯦ ꯇꯁꯦꯡꯅ ꯑꯩ ꯄꯨꯕ ꯉꯝꯗ꯭ರೆ ꯁꯦꯡꯅ ꯄꯨꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯑꯩ ꯐꯦꯁꯕꯨꯛ ꯄꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛ ꯄꯥꯏꯔꯨꯕꯗ ꯂꯣꯏꯅꯃꯛ ꯑꯃꯁꯨ ꯂꯣꯏ ꯄꯥꯏꯅꯔꯤ ꯉꯥꯛꯇꯅꯤ ꯊꯥꯒꯠꯂꯛꯄꯗ ꯄꯨꯔꯥ ꯌꯦꯡꯉꯨꯔꯕ ꯑꯃ ꯑꯗꯨ ꯀꯧꯔꯕꯅꯤꯅ ꯂꯣꯏꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯑꯩꯉꯣꯟꯗꯁꯨ ꯐꯣꯇꯣ ꯇꯦꯛ ꯊꯥꯖꯤꯜꯂꯛꯑꯦ ꯑꯉꯥꯡ ꯁꯤꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯑꯗꯨ ꯊꯥꯖꯤꯜꯂꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯑꯁ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯊꯤꯅ ꯋꯥꯔꯦꯕꯀꯣ ꯑꯗꯨꯅ
ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯣ ꯑꯩꯅ ꯉꯥꯡꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯀꯅꯥ ꯅꯠꯇꯦ ꯅꯆꯥ ꯅꯅꯥꯎꯅꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯈꯜꯂꯒ ꯑꯗꯨꯝ ꯁꯦꯝꯗꯣꯛꯄꯤꯔꯛꯑꯣ ꯀꯣꯃꯦꯟꯇ ꯍꯥꯏꯔꯒꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯣ ꯐꯦꯃꯤꯂꯤ ꯃꯃꯥ ꯕꯕꯥꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯟꯁꯤꯡ ꯑꯉꯥꯡ ꯅꯨꯄꯤ ꯆꯦꯛꯁꯤꯟꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯁꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯑꯍꯜ ꯂꯩꯕ ꯂꯩꯇꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯕꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯆꯦꯛꯁꯤꯟꯅꯁꯦ ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯁꯣꯝꯒꯤꯗꯨꯗꯤ ꯑꯩ ꯄꯜꯂꯔꯣꯏꯒꯦ ꯃꯣꯏꯒꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤ ꯅꯠꯇꯕꯅꯤꯅ ꯑꯩꯗꯤ ꯍꯥꯏꯁꯨ ꯍꯥꯏꯅꯤꯡꯗ꯭ꯔꯦꯕꯀꯣ ꯃꯤ ꯑꯣꯏꯕ ꯅꯠꯇꯦ ꯃꯣꯏꯗꯤ ꯃꯤ ꯅꯠꯇ꯭ꯔꯦꯕ ꯃꯤ ꯁꯨꯡꯅ ꯅꯠꯇ꯭ꯔꯦ ꯃꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯅꯤ ꯑꯗꯨ ꯃꯌꯥꯝ ꯂꯚ ꯌꯨ ꯑꯣꯜ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨꯀꯣ ꯂꯚ ꯌꯨ